Bijing tabiri ba khoi puno pui mes TV na taram na okse bagal loina na Rajesh Kumar na khurumjari ngasigi maroi ba pauda Novit Mari ni chathagadaba aikhogi Imphal International Film Festival nasidagi hodokre Union Budget 2025-26 ki mayokta Manipur Pradesh Youth Congress Committee na kholaw kaya laukre A Guide to English and Manipuri Conjugation haina mingthon ba lairik phomagi thorom pangthokre loinana Indian Air Force ke Mirage 2000 fighter aircraft ama kaikre mapung moy pau logirasi tha sigi mapal phawba nuit marini chupna chathagadaba anisuba aikhoigi Imphal International Film Festival ngasi City Convention Center da hodokpagi thorom adoda Dr. Sapam Ranjan Singh Minister Health and Family Welfare and IPR PK Singh Chief Secretary Government of Manipur amadi Aribam Syam Sharma Doyen of Manipuri Cinema na athoiba mithunglen thorom mapu amadi akhanaba mithunglen oina saruk yaki hodok adoda Pisharol Jagoi, Kabui Jagoi, Rosie Hasnam ki folk music, Sampa band ki folk fusion singsu Utkibaloina Festival Asibu, Hodokpo oina Saknairaba Manipuri filmmaker Aribam Syam Sharmagi, Maming Lairaba film Ishano Mafam Marida Utki, Manipur State Film Development Society Amadi Manipur State Film and Television Institute na Film Forum Manipur ga Kusamnaduna Senba Film Festival Hodopui Tharonga Mari Lenana Athobi Mutunglan Warol Pirduna Mr. Dr. Sapam Ranjan Hai Film Hive Art Form Asina Aikogi Society da Piriba Itil Asi Aduki Matik Chawi Amadi Masina Afaba Maikaida Supurak Pangami Haiba Asi Aikoi Kudingna Kangnaraba Amakakni Makatarakpada filmmaker Singnasu Cinema gi Honglakli Bakongchat Asiga Loinana Society Asida Ahongba Pubirakani Haibagi Tazaba Tamli Fondoki Makata Duna Mahang Hai Film Amada Loan gi Kenaba Laitana Miam da Pidding Liba Paujel Adu Pibangame Masida Maru Oiba Saktam Lang Liba Sing Aduna Amakasu Hena Miam da Makoina Tauriba Acting Aduna Kanghali Masi Yamna Tagat Ningai Oiba Amakakni Fondoki Festival asida International Film Yauna Puna Film Yankai Mari Imphal gi Maming Lairaba Theater Marida Utkani Loinana National Amadi International gi Thakta Maming Lairaba Filmmaker Singna Nona Lam asida Kongdarak Liba Naha Singda Tongan ba Losing Pibagi Master Class ka Loinana Manipur Film gi Matang da Panel Discussion Amadi Pitching Session na Singbasu Chatari Ngasidagi hoduna thasing mapal fawba namit marini sumna chathagadaba ani suba ikogi Imphal International Film Festival gi manung sanna national amadi international gi thakta maming lairaba film maker singna nongna lam asida khongdarak liba naha singda tongan ba loksing pibagi master class loinana Manipuri film gi matang da panel discussion amadi pitching session na singbasu chathaba hokre ngasi Manipuri film gi matang da ahan bachatakiba panel discussion da Manipuri film gi lamda saknairaba actor Sajula Hijam Somalaisram Amadi Amar Mayang Lambam da panel sing oina saruk yakiba loinana senior journalist Sonia Soren Sangbam da moderator oiki Chatakiba panel discussion adu da actor singna 1972 dagi horaga chatharakliba Manipuri film asigi ahongba awatba oihaningba amadi chawkhatnanaba hotnabada actor singna thengnariba awaba khudong sadaba kaya singi matangda wafam kaya su phongdoknaki CDO unit Kaksingi Osigi lising makada Wangu police station gi Osigi team 6 battalion BSF ki Ekoi 46 Assam Rifles Epkoi amadi to Maha regiment ki team na Wangu
mamai sing amadi nongyai chingsang da thibu humbagi operation satakre ngesi pung 3 makhai dagi pung 9 ga minute yankai phaw sathakiba operation aduda wangu nongyai chingsang dagi ahang baseng borakhaw amada khusuklai sing yaram badagi phagat khare borakhaw da yaram ba khusuklai sing dudi single barrel ama magazine ga loinaba SLR rifle ama .36 IC grenade ama tear gas grenade ama tear gas cell ama chorakna gram chatrukrom lumba ID ani amadi superstar haina thaba angwa masugi ahangba sengbek amani thawdok siga mari leinana wangu police station na case sama lokhatuna thijin homjen bagi thawak hokre hari Manipur ki Kamjong district ka tainaba Myanmar ki Kabo Tampak ki mafam amada kuki lal holok KNB ga kuthok na bada laikhidraba KYKL gi lanmi singluk miam gi yaw lanmi gi private marangthem social allies athoi bagi mangani leibul gi thorong ngasi pangthokre laikhidaba gi ponafam leiriba Kakching district ki Sugnu da pangthokpa mangani leibul gi thorom aduda Manipur gi tongan ba mafam kaya da gi lakpa mioi sing Maira Paibi amadi seso kayagi lusing basingna saruk yake laikhidabagi sinduna pangthokpa mangani daihulgi thorom adu ahanba oina Sugnuda laiba singtam community hall da layu oiba thorom sing pangthokhi madugi batung masing yamlaba miyamna saruk yaduna Sugnugi akoibada miyamgi oiba khongchat ama chatlaba matungda laikhidabagi ponafam oiriba Sugnu awang laikai ward number 1 gi lampakta miyamgi haikat laikatuna ikai khumna utpagi thorom amasu pangthokhi thorom adu ga bari leinana Sugnu apunba maira lukki secretary ahibam Chanthoi Shanan haikibada laikhidraba patho susil asi state asida thokliba lan asigi mamangdadi nongmagi afangba thabak suduna mama mapagi mateng panglambani adubu lan asina maram oirga makoigi imung manung adu mayumda sangba yadana relief camp ta lairambani madugi matungda laibak miyamgi haiduna imung manungbu relief camp ta thanamlaga chatkibani loinana ngasi mahangna chatkhiba khongchat asi karigumba leingakna lundam asibu ningthina ngak selamakadi chatlamloi maram asina hiram asida leingakna thamoi sengna thabak tawbiu amadi Manipur gi tongan mafamda kun ngakpasing phawa amadi hatpagi thabak chatharakliba asisu khudakta lepu haiki kaya na makutta kulay paigani haina bakhan pui bese kadi te pui no je pohan da nangai gi tangdu leita bal lam do he nangai ha bese akoi gi bali ba sarkana amadi makoi masen jungsin naraga minister oiriba MLA oiriba opposition adagi ruling gi post thadu ka na punjan naraga microphone da khatang da TV da dang thola ga opposition ga akoi gi ruling party ka khatna bagi moi masen chummi moi achumba ut nangai gi point thinara ngangna bese akoi mama mo akoi sungta ta ning re su u ning re sima Haukiwa January thagi tang kuntra da maribak kidamak thawaina pontha pikraba athoba chiromsa Eli Chirom Robindrogi mangani leihul san bathoram mayang Imphal thana awang lekai Thokchom High Secondary School ground da hayeng February tang 8 ta pangthok sargani thoram asida ireicha khwai kibingna saruk yabirna ba miyam da paujel pekli Nupa nupi chap manana punna lepminar matam da chokot paleba ama oibang hamgani haibagi pandam da India gi Prime Minister Narendra Modi na nupi masa kansi nupi masa sing mahai tamansi haiduna haudokiba beti bachao beti parhao scheme gi sahi taram kung pharpaga loinana nupi masa singbu awang bathakta mahai masing tamhanduna nupa nupi chap manaba miyang jenglasi haibagi mapau puba cycle rally ama ngasi chatkre thoram asi Bishnupur District Administration District ICDS cell amadi District Police Bishnupur na punna kusam naduna January 12 dagi March Nepal phaw chathagadaba beti bachao beti parhao thorom gi manung channa ngasigi cycle rally asi Bishnupur gi oina pangthokpani SP Bishnupur gi office tagi SDPO L Khogen District Program Officer District ICFS cell Bishnupur Ice Sunita Batina OC Bishnupur A Amitabh amadi Women Police Officer H Lakshmi Yauna SP Office tagi lam thakiwa cycle rally aduda Women Police ki cyclist samarom sarup yaki cycle rally adu Bishnupur Kaithel Faurga Forest Gate Phaw chatlu matungda SP Office ta amuk halaktuna
लोशन की डिस्ट्रिक्ट प्रोग्राम ऑफिसर ICDSL बिष्णुपुर आई सुनीता बीना खुनाई अमा चौखट हाइबसी नुपा नुपी थोंग मानना पुनः चटमिनरब मतमदता चौखट खुनाई अमा ओइब ngamgani कनागुंबगी मचा मचे मसल अमदी मसु सिंगबु अफब महै मसिंग तमहंदुना खुनाई असिगी तुंगी लंबी अमा सेमबदा सरुक यहानसी हाइदुना मियामदा खंगहननब पाउजेल पुवा साइकिल रैली असि सिनबनी मखा तानसु तोंगान तोंगान हिरम कयादा नुपी मचा सिंगबु कंसी नुपी मचा सिंग मपुंग फान महै मसिन तमहनजी हाइबगी थोरम मार्च नेपाल फावा लेप्तना पांगथोखिगनी हाइखि यूनियन फाइनेंस मिनिस्टर गवर्नमेंट ऑफ इंडिया ना चटलिबा चही सिगी ओइना हंदकता पार्लियामेंट ता पुथोखिबा बजट असि नहासिंगी मायोक लेबा अमदी अखन्नबा स्टेट खरगी येंगलगा पुथोखिबा बजट नि हाइना मणिपुर प्रदेश यूथ कांग्रेस कमिटी ना मराल सिरपगा लोइना बजट असिगी मायोक ता अकनबा खोलाव कया लावख्रे ngasi Manipur Pradesh Youth Congress Committee gi thawmi singna sinduna hianglam awang lekai da budget asigi mayokta khongjang changchin baga loinana budget asigi mayokta wafam kaya thamlakhibani ngasi gi khongjang asiga mai leinana committee asigi president wahangbam ananna phongdorokhibada handakta puthokhiba budget asidi tasengna naha singi dabakta karisu khandraba naha gi mayokta leiraba budget amani masi pumbagi oina ख्वाइदगी लाइबक थीबनी हौजिक असि आर्टिफिशियल इंटेलिजेंस की इरा अमा ओइरबनी असिगुंबा मतम असि योरबा फावदा बजट असिदा AI ऑटोमोबाइल्स ऑप्टिक्स साइंस एंड टेक्नोलॉजी न सिंगबा इंडस्ट्री कयागी मतांगददी ममी अमत ताबा उबा फंगदे हाइनसु फंगदोरखि महाकना मखाताना मराल सिरदुना हाई बजट असि मोदी गवर्नमेंट ना पॉलिटिकल गी खुदोंग साबा लौननबा होटनबा मिसंग मिखाई नाइबा बजट अमनी बजट असिना बिहार गुंबादा अखन्नबा स्टेट खरक दमक कानबा पिरी हौजिक हौजिक चही अनि हेना मई चालकलिबा तंदु लैताना लैबा ngamlaktriba मणिपुर गी मतांगददी करिगुमा वफम अमतसु पंदे अखन्नबा पैकेज अमतसु पंदे हाइनसु पेंदा वफम कया फंगदरखि But Manipur is burning, but no special package is given. This is very unfortunate. And Manipur Pradesh Youth Congress Committee, under the instruction of IYC Indian Youth Congress, we are strongly condemn, and this very condemnable 2025 budget. Okay. BJP gi lengak asi lakpadgi naha kaya kangaunari lengak asi policy leitebna sanaroi kaya mamitagi mapi tare matam amada national games da makok natraga bathang da lairambadu ngasidi maningda hanthrakle haina Manipur Pradesh Congress Committee gi president su oiriba Wangkhem Assembly Constituency gi MLA Kaisham Megacendrana nongthoma biren luchingba lengak asi maral sikhri Indian National Congress na chahi asigi January kuntrok tagi mathang sahi lisingani kuntrok ki January kuntrok fawa laibak asi sinba thungna chathagadaba Samvidhan Bachao Rashtriya Padayatra gi campaign gi manung channa Hianglam Block Congress Committee na sinduna Kaching District ki Hianglam awang lekai da laiba hanagi MLA Ilangbam Dijamani gi sangai da pangthokpa thoromda athoiba mithung oina saruk yarduna Begachandrana hundokhibani Manipur gi oina Assembly Constituency gi thakta ihan hanba oina pangthokpa Jai Bapu Jai Bhim amasung Jai Samvidhan haiba thimda tatha khriba thoram aduda Kaisham Megachandra MPCC President su oirba aduga Wangkhem Assembly Constituency gi MLA na athoi mitung Elangum Dijamani hana Hianglam Assembly Constituency gi MLA oirambana thoram mapu amasung langpok lakpam Jayanta Kumar hana Manipur lengak ta Minister oiramba MD Fazul Rahim hana Wabagai Assembly Constituency gi MLA oiramba aduga MPCC gi Working President su oiriba amadi MPCC amadi MPYCC gi thaupuba kayana akhanaba mithung sing oina saruk yakhi thoram aduda Megachandra namakata aduna hai ngasigi nahasingi mahaimasingi resource sana khonabagi resource culture gi resource punabak lengak asigi makhada arembada tare matam amada sanori naha kaya one time job policy gi makhada thabak pulap changhalamba thagi incentive piramba kaya ngasigi lengak asidadi ukidre masigumba kaya asina sanori sing ningba kahale haike kun mafam da mi punduna masi wari wata ji sanadna ababagi icha sembagi ma sing dupi sing power nupi sing power to bagi ari ki na sing tawak phangdagi light na sukam bagi sa gi thamna bagi stand to living
bagi ada kumbalan ting kaya ada mayu narasi hingga cakup poyasi hai nasi tau geduna pigai wa kaya thajundana apa Department of Social Work ITTA Idle Teachers Training Academy Sajiwagi Assistant Professor Dineshwar Puris Savam Iba a guide to English and Manipuri conjugation haina mingthonba English grammar gi lyric ama ngasi Hairok Higher Secondary School da honui matung ina phongkre Nungsi Tombi Memorial Foundation amadi Kabo Lekai Development Association Hairok na sinduna pangthokkiba lyric phongbagi thorum aduda saknai reba aiba Sarchan Thiam Hairok Higher Secondary School gi principal in charge Thokchom Nimai Indira Gandhi National Tribal University gi Assistant Professor Homan Thangjam amadi Hairok High School gi teacher Ningombam Ingosana matang sina athobe mitung thorum mapu amasung akhanaba mitung sing oina saruk yaki Thorunga mari leina ngasi phong level lyric asigi aiba Dineshwar Puris Sabam na hai kibada lyric tamba haibasi yamna laidabani ngasigi angang sing asina hayeng sarok laba matamda kari tawgadage khanduna horok liba angang singidama khallaga ngasigi lyric asi phong mani English haibasi khangdaba sunga yadaba amakhakni English khangdragadi competitive exam singda mai pakloi hairaduna English Yamna Maruni Kanjaraga Lamdam Asigi Mahiroi Singidamak Lyric Pombagi Thorum Asi Pangthok Sabani Haiki Jiribam District Asigi Amatangairaba 50 Bed Hospital Asibo Matik Sabo CMO Medical Superintendent Dr. Singh Staff Singh Abadi Matamga Chanaba Kuju Kulai Singh Thambiu Haiduna Marilay Nabo Authority Amadi Lengak the Jiribam District ki Miyamna Hajakiba Adu Tabak Oina Tarok Tabadagi Hokiba Thasi Tang Marigi Ahing Nongyai National Highway number 37 Jiri Infalambida total economic blockade Chatagani Haina Lautokibadagi economic blockade Chatharaba Matung Medical Director na demand Kra Pirak Padagi District Hospital Monitoring Committee Amadi Tuan Community Seso Singh na Sangsilamba total economic blockade matam khargi oina handok chare haina ngas jiribamgi samu punbida pangthokhiba pawgi pham amada district hospital monitoring committee gi member Phanjobam Montessori na pawmi singda phongdokre mahana makhata na haikibada mamang the medical director masana jiribam district hospital yangchilaba matung jiribam district ki award pasing mari leinaba authority singa tanaduna Athuda Pinanaba Tauragani Haramba Amasung Hojik Jiribam District Hospital gi matang da tabakra Lokalakpadagi National Highway number 37 Jiri Infalambida total economic blockade Kauramba Adu Matam Khargi Oina Komthokpani Haina Montessori na Phongdokhi wapama singasi miyam gi mpham ama pangthoklaba matungda warep oina lokhibani hainasu mahanam khataki thambagi matungina koi khongjang loi singna thamjaramba Matam Kaktaba economic blockade Imphal to Jiribam National Highway 37 da thamlamba si matam kharagi waina komthokchal tabatabu hairiba Manipur University ki Department of Vocational Studies and Skill Development ki Mahiroi Haubijam Sophia Devi ki birthday ga mari leinana Nomagi oiwa voluntary blood donation camp ama Indian Red Cross Society Imphal East District Department of Vocational Studies and Skill Development Manipur University amadi Blood Center and Transfusion Unit Jenims Hospital Porampatna kusamnana sinduna Jenims Blood Center da ngasi pangthokre thoramdu the Indian Red Cross Society Manipur State Branch ki technical lead Karisma Sharma yauna nupi donor mapan amadi nupa ani puna mioi taramathoina ikatki Kimarks na tungi hawalagliba mahai mirol gidamak afaba mating laiba kunai ama oinanabagi pandamda sahi kiyagi mamangdagi lamdam asida laiba school singda thangta amadi Manipuri jagoibu subject ama oina mahiroi singda tapi tambirakpagi makha chatharakpa saruk ama oina Kimaski mijeng makha da thangta gi subject asibu regular English high school Kwakaitel heno khomnang bida chatnabagi matung ina lahi thorum apangthok tuna tapi tambiba hokre Thangta subject takpi tabiba hodopoi thorom aduda Kimaski advisor Lieutenant Ten Damendro school asig head mistress Singtham Aruna school secretary Sungkham Nabakumar Singh regular
English High School gi sintak pa haibam albon mangang na mithung lensing oina saruk yaki ki maksang londam asigi mafam kaya da leiba furup ki khena ba leitana school singda thangta amadi Manipuri jagoi bu subject ama oina haptuna takpi tambiriba asigi pandamdi aikhogi ngasigi khunai asida kaithrakliba thaksi khasi thogolon chatnalon na jingba phajakraba kaya asi hojik hogolak liba mirol singda mangsilakliba chawkhatpa leibak singi matau tamduna landam asiga susinnadaba thabak thoram kaya ama chathrakliba asidagi kharada oirabasu kananabagi pandamda lepalitana ki marksna Manipur gi mahiloksang singda subject asibu tamnaba hiram ama oina chathrak lagadi khunai asigi achauba afaba oigani haibagi wakalonda chokthaba leitana honaduna lagli kanagamba high school amadi higher secondary school singda thangta amadi Manipuri jagoi na singba subject asibu hapiningba leiragat su ki marks na pau phawiraku amadi palace compound leibak ki marks ki head office asida lakpiduna tanaba yabagi khudongsa ama matam pumbagi thong launa hangduna thamli haina thoram aduga mai leinana ki marks ki advisor laitan them tamendrona phondokhi namagi masa masu sinje kanano kai neva kai si kanagi imai passing to lan kai neva oiraga school sida muk laktana school authority we riba noi bisainga pi riba oja sing sigi makada mukchatana achauba sama samakaki miut tu noina sinbon namna hona gadam neva Mahiroi hat pianing de phajin khibakul ngak pasing athubada thador kadabani mahiroi hat par chenaba commando thabaktagi loktho thawal SP Chuchanpur amadi Kangpokpi da transfer tawgadabani haina Kongpal Iran pham thongkhong da wakan pham sathakri Kongpal Iran pham thongkhong apunba maira pai wilupna sinduna chathaki wakan pham aduda saruk yakhibi Kongpal Iran pham thongkhong apunba maira pai bi lok secretary Pangabam Anita Laymana Hai Larik Laisu Tamduna Mamagi Mathanongda Laigadaba Masa Sing Asi Ngasidi Makutta Kulai Faiduna Lojing Loya Sing da Kun Ngakpa Chat Kriba Asi Thokning Laga Thokibanate Imalaiba Ifurup Ijati Asi Mutkibatare Haibagi Mipaiba Ama Lakpadagi Masibu Kandaba Yadi Haibagi Wakalon Aduda Thokibani Maramasina Makoida Lengak Asina Tongan Tongan Ba Ekya Ama Pansin Duna Fana Naba Honaba Paba Punba Amadi Hatna Sing Basathak Libasi Mama Oibising Yaning De Masakan Ba Haibasi Mama Oibisingi Taudangni Isa Singda Paliba Exing Asi Lengak na Kudakta Loktopio Amadi Pazin Kibasing Atu Matamda Condition Amata Yaudana Tadopiru Makatana Su Icha Sing Paba Punbagi Tabak Asi Kudakta Lepkadabani Loinana Hujik Chirabatan Pam Asida Rajnitigi Oiba Amaga Hunaduna Lairiba Asigi Mahutta Icha Sing Kananaba Honaba Oina Mateng Pangbiu Asigumba Kaya Asina Landam Asida Tok Libalan Asida Landam Asigi Yaitong Kamdong Basing Asi Matik Chadre Pongdoki Wakat Mipam Aduda Manipur Dagi Abswat 1958 Lokto U Mahiroi Hatpa Yaningde Pajan Kiwa Kul Ngak Basing Atubada Thador U Matik Chadraba Lusing Bapam Thado U Thawalgi SP Chuchanpur Amadi Kangpokpi da transfer Tawgadabani Haina Kolau Kaya Lau Kiba Loinana Placard Kaya Su Sinaki Indian Air Force ki sit ani panba Mirage 2000 fighter aircraft ma nutigi chataba training manungda Madhya Pradesh ki Sivapuri the kaikre pilot ani adudi sohudre hari ayapna hai kibada routine training manungda kaikiba aircraft adu system ama malfunction oiraklaba matungda thokibani pilot ani adudi asoi ngam yauduna kapthoraki thodo adugi maramda thizinana order ama thokre multi-role fighter jet Mirage 2000 adu France ki Dassault Aviation na sabani aircraft adu ahanba oina 1978 ta paikibani French Air Force na aircraft adu 1984 da introduce toki Mirage 2000 sakraba
चात्रुक की चाद यांखैदी इंडिया यावना लेबाक नेपाल दा थादोखी सिट अमखक्तमक लेबा मिराज 2000 मखल अमसु लई कारगिल लांद मिराज 2000 असिना माइपाकना IAF न सिनकी मदुना टेररिस्ट सिंगना ऑक्युपाइड तौख्रबा चिंगदोन द लेजर गाइडेड बॉम्ब सिंग सिनदुना चप चाबा टारगेट सिंग द थादकी हाइरी बांग्लादेश की हाना की प्राइम मिनिस्टर शेख हसीना की युम प्रोटेस्टर्स सिंह मई थाख्रे प्रोटेस्टर्स सिंह अदुना महाकी नतना महाकी पार्टी की अतै मेंबर सिंह गिसु युम खरस मई थाकी अमदी अमांग अता कया थोनखी इंडिया द लेरिबा शेख हसीना सोशल मीडिया की खुथांग द बांग्लादेश द वांगांगनी हाइबगी पाव अमा संदोरकपदगी चरांगनब अदु थोरक्किबनी हाइरि सही 103 सुरबी हसीना सही कुन बांग्लादेश द पालम लबनी महाकी लेंगाक मनुंग द मियाम न पेंदब थबक क्या तौकी हाइना फोंडोकी एक्सकावेटर अम सिजनदुना हसीना की अपोकप लेखिद्रबा शेख मुजीबुर रहमान की युम थुगाई की बांग्लादेश की फाउंडिंग प्रेसिडेंट शेख मुजीबुर रहमान की युम अदु म्यूजियम अमा ओइना थमख्रबनी हाइरि सानबगी पाव ऑल सोरा क्लब्स कोऑर्डिनेटिंग कमिटी सोरा न सिंधुना सोरा हाई स्कूल प्लेग्राउंड चथरीबा फर्स्ट 9 साइड सोरा कप 2025 की ngasi sanakyo मैच अनिगी अहानबा ग्राउंड मुकान FC सोराना सहरुक FC याइपोकु पंजल अनि अमदा माइथिबा पिख्रे माइपा खरबतिम मुकान FC की पंजल सिंह अदु जर्सी नंबर 4 बालेना मैच की मिनट कुनमरी अमदी जर्सी नंबर 9 रोशना फर्स्ट हाफ लोइबगी मिनट निफुगा हाफ मिनट अमदा चनकी सरुक FC याइपोक की पंजल दुना जर्सी नंबर 11 दोना मैच हौबगी मिनट अमदा चनखिबनी ngasi अनिसुबा ग्राउंड की मैच तना FC लमजाव अमदी पाविटेक FC पंजल अमम सनदुना ड्रॉ ओइखी FC लमजाव की पंजल सिंह अदु जर्सी नंबर 10 जॉय किशना मैच की मिनट 35 अमदी पाविटेक FC की पंजल सिंह दुना जर्सी नंबर 10 इमराना मिनट 19 सतपद चनखिबनी अरोइबदा मरोय पाव अमुहन्ना नमित मरिनी चथगदबा अखोइगी इम्फाल इंटरनेशनल फिल्म फेस्टिवल ngasiदगी हौदोख्रे यूनियन बजट 2025-26 की मायोक्ता मणिपुर प्रदेश यूथ कांग्रेस कमिटी ना खोलाव कया लाउख्रे A guide to English and Manipuri conjugation haina mingthon ba lairik phomgi tharom pangthokre loinana Indian Air Force ke Mirage 2000 fighter aircraft ama kaikre ngasigi dabakta di paudam pijaba matang asira loisinjare mijang tabir ba khwai punopo amuka hanna khurumjari